ꯃꯇꯝ ꯑꯃꯗ ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯂꯧꯃꯤ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ. ꯂꯧꯃꯤ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯧ ꯑꯗꯨ ꯑꯅꯤ ꯁꯨꯔꯝꯃꯤ. ꯃꯧ ꯑꯍꯟ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯑꯗꯨꯒ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ. ꯃꯇꯝ ꯀꯨꯏꯅ ꯌꯨꯝ ꯄꯥꯜꯂꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯂꯧꯃꯤ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯧ ꯑꯅꯤ ꯑꯁꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ. ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯂꯧꯃꯤ ꯅꯤꯄꯥ ꯑꯁꯤꯅ ꯃꯥꯅ ꯈꯪꯅꯖꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯃꯒ ꯎꯅꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯔꯣꯟꯗ꯭ꯔꯤꯕ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯒꯗꯒꯦ ꯍꯥꯏꯕ ꯇꯥꯟꯅꯔꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯇꯥꯟꯇ꯭ꯔꯤꯛ ꯑꯗꯣ ꯎꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯅꯈꯣꯏ ꯑꯅꯤꯅꯦ ꯊꯕꯛꯇꯣ ꯈꯔ ꯉꯟ ꯂꯣꯏꯁꯜꯂꯨ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯁꯟꯗꯥꯗ ꯆꯠꯀꯗꯕꯅꯤ. ꯃꯗꯨꯒꯤ ꯇꯥꯟꯇ꯭ꯔꯤꯛꯇꯣ ꯎꯅꯕ ꯋꯥꯈ꯭ꯔꯕꯅꯤꯀꯣ. ꯑꯗꯨꯅꯅꯦ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯁꯠ ꯂꯣꯏꯁꯜꯂꯨ. ꯈꯔ ꯉꯟꯅ ꯆꯠꯈꯤꯅꯕꯒꯤ. ꯇꯥꯟꯅꯕ ꯐꯪꯕ ꯃꯥꯏꯕ ꯅꯠꯇꯦꯅꯤ, ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯑꯩꯅꯅꯦ ꯍꯥꯏꯅꯔꯤꯕꯅꯤ. ꯃꯥꯅ ꯇꯧꯕꯗꯒꯤ ꯃꯤ ꯀꯌꯥꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯈ꯭ꯔꯕꯅꯤ. ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯈꯣꯏꯔꯝꯗꯅꯅꯦ ꯑꯣꯏꯅꯕꯒꯤ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤꯀꯣ. ꯐꯔꯦ ꯅꯆꯤꯟꯅꯥꯎ ꯊꯕꯛꯇꯣ ꯉꯜꯂꯤꯉꯩꯗ ꯂꯣꯏꯁꯜꯂꯣ. ꯑꯁ ꯑꯩꯗꯤꯅꯦ ꯃꯥꯏꯕꯒꯁꯦ ꯑꯃꯠꯇ ꯊꯥꯖꯗꯦ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯥꯏꯕꯁꯤꯡꯁꯦ ꯑꯁꯨꯝꯅꯅꯦ ꯌꯦꯡꯁꯟꯅꯔꯒꯅꯦ ꯅꯨꯄꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕꯅꯤ. ꯑꯩꯗꯤꯅꯦ ꯀꯤꯗꯨꯝ ꯀꯤꯖꯈ꯭ꯔꯦ. ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯅ꯭ꯌꯨꯁꯇ ꯐꯣꯡꯈꯤꯕꯗꯨꯅꯤ. ꯃꯥꯏꯕ ꯑꯃ ꯍꯥꯏꯒꯨꯝꯗꯅ ꯃꯣꯏ ꯕꯕꯥꯕꯨ ꯍꯧꯖꯤꯛꯀꯤ ꯃꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯉꯕ꯭ꯔꯅꯤ. ꯀꯔꯤꯒꯨꯝꯕ ꯆꯠꯂꯨꯔꯒ ꯀꯔꯤꯝꯇ ꯍꯩꯇꯕ ꯑꯣꯏꯗꯕ ꯃꯥꯏꯕ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯕ. ꯑꯑꯣꯏꯕꯅꯤ ꯉꯔꯥꯡ ꯅꯍꯥꯟꯅꯦ ꯅ꯭ꯌꯨꯁꯇ ꯐꯣꯡꯈꯤꯕꯅꯤ ꯃꯥꯏꯕ ꯑꯃ ꯐꯥꯔꯦꯗꯅ. ꯑꯗꯨꯔ ꯀꯩꯅꯣꯁꯨ ꯈꯪꯗꯦ. ꯑꯁ ꯀꯔꯤꯒꯤꯅꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯎꯅꯗꯒꯤ ꯃꯥꯅ ꯅꯨꯃꯤꯗꯥꯡꯗ ꯎꯅꯁꯤ ꯂꯥꯎꯋꯦꯅ ꯀꯧꯔꯤꯗꯨꯕꯨ. ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗꯀꯣ ꯃꯣꯏ ꯕꯕꯥ. ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗꯦꯅꯤ ꯅꯠꯇ꯭ꯔꯅꯦ. ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯠꯇꯅꯕ ꯇꯧꯒꯗ꯭ꯔꯣ. ꯃꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯅꯦ ꯅꯤꯡꯊꯤꯅꯅꯦ ꯊꯤꯖꯤꯜꯂꯒꯅꯤ ꯑꯩꯅ ꯆꯠꯀꯦꯅ ꯇꯧꯔꯤꯕꯁꯦ. ꯃꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯥꯏꯕ ꯅꯠꯇꯦ. ꯃꯃꯤꯡ ꯂꯩꯔꯕ ꯃꯥꯏꯕꯅꯤ. ꯂꯣꯏꯁꯜꯂꯣ ꯆꯠꯅꯕꯒꯤ. ꯑꯁ ꯑꯩꯗꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯔꯣꯏ. ꯀꯔꯤꯒꯤ ꯁꯨꯒꯗꯧꯔꯤꯕꯅꯣ. ꯊꯕꯛ ꯃꯌꯥꯝꯁꯦ ꯏꯆꯦ ꯍꯟꯅ ꯃꯔꯥꯏꯅ ꯁꯨꯖꯅꯤ. ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯅꯤꯗꯧꯅ ꯐꯝꯗꯣꯛꯅ ꯂꯩꯒꯗꯧꯔꯤꯕꯅꯤ. ꯀꯔꯤꯒꯤ ꯁꯨꯗꯣꯏꯅꯣ. ꯀꯥꯟꯅꯗꯦ. ꯉꯜꯂꯤꯉꯩꯁꯤꯒ ꯊꯕꯛ ꯃꯌꯥꯝꯁꯦ ꯁꯠ ꯂꯣꯏꯁꯤꯜꯂꯝꯃꯒꯦ. ꯑꯗꯨꯒꯅꯦ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯦ ꯎꯅ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯏꯆꯥ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯒ ꯅꯤꯖꯔꯨꯈꯤꯒꯦ. ꯀꯥꯟꯅꯗꯦ. ꯇꯣꯝꯕꯤ ꯅꯪꯅꯅꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯑꯣ. ꯑꯩꯅꯦ ꯇꯨꯔꯦꯜꯗꯒꯤ ꯆꯠꯇꯨꯅ ꯏꯁꯤꯡ ꯈꯔ ꯍꯣꯜꯂꯨꯈꯤꯒꯦ. ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯍꯧꯗꯦ. ꯑꯗꯣ ꯅꯪꯅ ꯉꯝꯃꯒꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯏꯁꯤꯡꯗꯣ ꯍꯣꯜꯂꯨꯔꯁꯤꯔꯣ. ꯑꯗꯨꯅ ꯐꯒꯗ꯭ꯔꯣ. ꯑꯁ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯍꯣꯜꯂꯨ ꯀꯥꯏꯅ. ꯉꯝꯖꯔꯣꯏ. ꯑꯗꯨꯛ ꯂꯥꯞꯄ ꯇꯨꯔꯦꯜ ꯇꯨꯡꯒꯤ ꯀꯅꯥꯅ ꯏꯁꯤꯡ ꯍꯣꯟꯒꯗꯧꯔꯤꯕꯅꯣ. ꯏꯆꯦ ꯑꯩꯅ ꯏꯁꯤꯡ ꯍꯣꯟꯕꯒ ꯑꯃꯠꯇ ꯉꯝꯃꯣꯏ. ꯈ꯭ꯋꯥꯡꯁꯤꯁꯨ ナꯕꯅ. ꯍꯣꯔꯦꯟ ꯃꯥꯏꯕꯗꯨ ꯎꯅ ꯆꯠꯄꯗ ꯑꯃꯨꯛꯅꯦ ꯏꯁꯤꯡꯗꯣ ꯍꯣꯜꯂꯕꯗꯤ ꯈ꯭ꯋꯥꯡꯗꯣ ꯅꯥꯔꯕꯗꯤ ꯆꯠꯄ ꯉꯝꯃꯔꯣꯏꯑꯕ. ꯑꯗꯨꯗꯨꯅꯅꯦ ꯌꯥꯔꯕꯗꯤ ꯏꯆꯦꯅ ꯈꯔ ꯏꯁꯤꯡꯗꯣ ꯍꯣꯟꯕꯤꯔꯨꯔꯣ. ꯑꯁ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯏ. ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯃꯨꯈꯤꯒꯦ. ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯃꯥꯏꯕꯗꯣ ꯎꯅꯕ ꯆꯠꯄ ꯉꯝꯃꯔꯣꯏ. ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ. ꯇꯞꯅ ꯏꯆꯦꯅ ꯑꯗꯨꯝ ꯊꯕꯛꯇꯣ ꯂꯣꯏꯁꯜꯂꯣꯅꯦ. ꯄꯪꯌꯥꯝꯕꯁꯨ ꯅꯠꯇꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ. ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯕ ꯌꯦꯡꯉꯨꯅꯦ. ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯅꯝꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦꯅꯦ ꯄꯣꯊꯥꯅꯦꯅ. ꯍꯣꯏꯗꯤ ꯄꯤꯇ꯭ꯔꯨꯁꯤꯅ ꯏꯁꯤꯡ ꯕꯥꯜꯇꯤꯟꯗꯣ 4-5ꯔꯛ ꯆꯠꯇꯩ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯑꯃꯨꯔꯛ 2ꯔꯛ ꯆꯠꯄꯗ ꯑꯗꯨꯝ ꯏꯁꯤꯡꯗꯣ ꯊꯟꯖꯔꯅꯤ. ꯃꯥꯟꯅꯗꯅꯁꯨ ꯀꯥꯟꯅꯔꯣꯏꯗꯕꯅꯤ. ꯊꯕꯛꯇꯣ ꯁꯠ ꯑꯩꯅ ꯑꯉꯝꯕꯗꯣ ꯂꯣꯏꯁꯜꯂꯨꯔꯈꯤꯒꯦ. ꯑꯁꯨꯝꯅ ꯂꯧꯃꯤ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯥꯒꯤ ꯃꯧ ꯑꯍꯟ ꯑꯁꯤꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯇꯤꯡꯕꯤ, ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯅ ꯁꯨꯕꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ. ꯃꯥꯅ ꯇꯨꯔꯦꯟꯗ ꯆꯠꯇꯨꯅ ꯃꯊꯟꯇꯅ ꯏꯁꯤꯡ ꯃꯌꯥꯝꯗꯣ ꯍꯣꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ. ꯑꯁ ꯇꯥꯃꯣ ꯂꯨꯝꯕꯅ ꯂꯣꯏꯔꯦ. ꯑꯃꯨꯛꯇꯪ ꯊꯥꯡꯗꯕꯤꯌꯣ. ꯑꯁ ꯁꯦ ꯊꯥꯡꯗꯧꯁꯦ ꯂꯨꯝꯕꯅ ꯂꯣꯏꯔꯦ. ꯁꯦ. ꯏꯍꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯊꯟꯇꯅ ꯗꯨꯛ ꯆꯥꯎꯔꯕ ꯕꯥꯜꯇꯤꯟꯗꯣ ꯄꯨꯔꯒ ꯆꯠꯂꯤꯗꯨꯕꯣ. ꯅꯅꯥꯎꯃꯤ ꯅꯨꯄꯤ ꯌꯥꯎꯍꯟ ꯌꯥꯗ꯭ꯔꯣ. ꯑꯁ ꯌꯥꯔꯦꯗ. ꯃꯥꯒ ꯉꯥꯡꯅꯗꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯏꯊꯟꯇꯅ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯍꯣꯟꯖꯔꯒꯦꯅ ꯍꯣꯜꯂꯨꯔꯕꯅꯤ. ꯑꯗꯣ ꯃꯥꯏꯕꯗꯣ ꯍꯣꯏꯅꯦ ꯃꯥꯏꯕꯗꯣ ꯎꯅꯕ ꯆꯠꯅꯕꯒꯤꯗꯨꯅꯤ ꯍꯥꯏꯒꯦ ꯇꯧꯔꯤꯕꯁꯦ. ꯈꯔ ꯉꯟꯅ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏꯁꯜꯂꯣ. ꯆꯥꯛꯗꯣ ꯊꯣꯡꯗꯣꯛ ꯂꯣꯏꯁꯜꯂꯝꯃꯣ. ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯋꯥꯗꯅꯕꯒꯤ. ꯃꯥꯏꯕꯗꯣ ꯇꯥꯟꯅꯕ ꯐꯪꯕ ꯌꯥꯝ ꯃꯥꯏꯕ ꯅꯠꯇꯦꯅꯦꯍꯦ. ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯥꯏꯅꯖꯕꯅꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯧꯃꯤ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯄꯨꯔꯒ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯣ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ. ꯑꯁ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯠꯂꯤꯒꯦ ꯇꯥꯃꯣ. ꯐꯅꯗꯤ ꯁꯥꯡꯉꯦ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ. ꯌꯧꯕ ꯀꯧꯕ ꯂꯩꯇꯦ ꯀꯩꯅꯣ. ꯋꯥꯔꯤꯕꯁꯤ ꯅꯪꯇ ꯅꯠꯇꯦꯗ. ꯑꯩꯈꯣꯏꯁꯨ ꯋꯥꯔꯤꯕꯅꯤ ꯀꯩꯅꯣ. ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯋꯥꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯋꯥꯗꯅ ꯀꯔꯝ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣ.
ꯆꯠꯂꯨ ꯌꯧꯗꯣꯔꯦ ꯈꯔ ꯆꯠꯂꯒ ꯑꯗꯨꯝ ꯌꯧꯔꯅꯤ ꯌꯧꯔꯦꯗꯤ ꯉꯁꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯕ ꯀꯧꯕ ꯂꯩꯇꯦ ꯈꯣꯡ ꯀꯂꯥꯛꯀꯁꯦ ꯂꯣꯏꯅ ꯅꯥꯔꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯧꯃꯤ ꯅꯤꯄꯥ ꯑꯗꯣ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯧꯃꯤ ꯅꯤꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯃꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯑꯈꯪ ꯑꯍꯩ ꯑꯃꯗꯤ ꯌꯥꯝ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯥꯏꯕ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕ ꯀꯌా ꯑꯃ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯂꯧꯃꯤ ꯅꯤꯄꯥ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯁꯥꯟꯅꯔꯝꯃꯤ ꯀꯅꯥꯅꯣ ꯑꯁꯤꯅ ꯈꯔ ꯑꯄꯤꯛꯄꯤꯁꯤꯅ ꯀꯅꯥꯅꯣ ꯅꯆꯥꯅꯨꯄꯤꯔꯥ ꯏꯍꯦ ꯅꯇꯩ ꯅꯅꯥꯎꯇ ꯂꯥꯛꯎ ꯍꯥꯏꯔ ꯀꯔꯤꯒꯤ ꯅꯆꯥ ꯄꯨꯔꯛꯏꯕꯅꯣ ꯀꯌꯥꯗ ꯎꯁꯤꯠꯇꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯑꯩꯉꯣꯟꯗꯕꯨ ꯃꯆꯥꯅꯨꯄꯤꯔ ꯀꯥꯏꯅ ꯃꯁꯤ ꯃꯥꯏꯕꯁꯦ ꯃꯀꯣꯛꯁꯦ ꯊꯨꯒꯥꯏꯅ ꯇꯣꯔꯅꯤ ꯇꯧꯔꯤꯁꯦ ꯈꯪꯅ ꯃꯥꯁꯦ ꯂꯛꯅꯕ ꯃꯥꯜꯂꯦ ꯏꯆꯥ ꯅꯨꯄꯤ ꯅꯠꯇꯦꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯀꯔꯤꯅꯣꯅꯦꯍꯦ ꯑꯗꯨꯒ ꯆꯥꯎ ꯊꯥꯡꯂꯕꯤ ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ ꯅꯆꯦꯔꯥ ꯀꯔꯤꯅꯣ ꯑꯩꯅ ꯅꯇꯩ ꯅꯅꯥꯎꯇ ꯂꯥꯛꯎ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯣꯝꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯊꯕꯛꯁꯦ ꯅꯇꯩ ꯅꯅꯥꯎꯇ ꯇꯥꯟꯅꯒꯗꯕꯅꯤꯅꯦ ꯃꯁꯤ ꯅꯤꯄꯥꯁꯤꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯟꯅꯔꯦ ꯑꯅꯤꯃꯛ ꯑꯩꯒꯤ ꯂꯣꯏꯅ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯑꯅꯤ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯑꯣꯖꯥ ꯃꯥꯏꯕꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯝꯅ ꯁꯦꯡꯅ ꯍꯥꯏꯔꯨꯗꯅ ꯑꯩꯗꯤ ꯀꯥꯔꯟ ꯇꯨꯔꯟ ꯈꯜꯂꯨꯔꯦꯍꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤꯗꯣ ꯇꯥꯟꯅꯕꯅ ꯐꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯧꯃꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯃꯇꯝ kuina angang oidaduna leiba ado oinabagidamagta maiba nipa aduna hainau anikak puthoaga lawmi nipa adugi magi nupi aduda pijanabagidamagta hairami se masigi hainau se asamba hainau nati nangi nupi ani astigane hainau se amamam matam sana afaba dinama yengaga pijagadabani ko yam nungai oza maiba gi tawbiman punsigi khawjaroi fare akoi sududi yumda amuk hanjanabagi tawrage oza maiba numidang si yama thengkhre asumna haiba lawmi nipa aduna magi nupi ani aduga hainau ado poduna mayumda halakhirami lawmi nipa aduna magi nupi aduda afaba dinama yengduna hainau ado sanabagi damakta hairamlaga lobukta thabuk subagi damakta satkhirami asumna haiba nupi ani aduna hainau ado sarabagi tung lawmi nipa adugi matam kuina mirondana leiba nupi ani ado kumtha suduna angang unabagi matam yoraklami nakoi ani yamne jekchingadabani ko laitin khuramdana soingamdana angang unajage na khoramgadabani pare ado thapa inkang karimta sunomba yade nasado yamnane sekshina legadabani ko eidine thabakamatta subanga moiko phammaga legadoribani asukwana isa imitta urakanda karigi thabak suduna isabu wahangadoribano aidine tuminna phamduna ne legadoribani ko thabakamta subanga moi akhomana haibadine asumna kumtha sujulabadi sado yangnabagi thabak khara sugadabani hai moitamo aduna aidine angamba thabak to tapna sugadoribani hayeng isase unabadane wadanabagi phamjinduna leiribadine hayeng wai angang unabada wayena hayi asumni hoine thainagi ahansingdi masa mayama pui thabak su pangsuda sunaribani ne aduga angang sune wadana unaribani hoi ado nasten haribasi nangsu angambado taptana adum sujallu phamduna leibadi phatte na haini yam akanba thabak natida angamba tapna tama thabak to adum suba ngamado khara tana na suro pare aishu labukta thabak khara le thabak to losilu khige ko aidine thabak amata suba ngamoi ko ise sa isingado isena loina thongo aini hakchang se yamna wayaba yaktang potharu khige ise oina suro hoine thabak to nangnadi yamna subani do thabak khudimakti aina loina tapna suduna laklibani nasado yangnabagi thabak angambado su haibani ne nangbo aina ngangbo khuni nangna phattane ta khanbasimani pare sunindrabasu aigi tawhom topa thabakti tawba taidana matam kharani leirabagi tungda lawmi nipa adugi magi nupi ani adu kumtha suduna angang amamam unarami mau atombi ado masak mataw fajaraba masanipa ama poklami mau atombi adu masanipa ama phagjabada yamna harawjarami isanipa masak phajab ama pokli aduga isi mandi nupi pokli aigi sanipa se masak onthokna phajakhre dako aina hek poksaba isada isa mali he aduga isi mandi maraiba onthokna thikhre
ꯑꯍꯥꯟꯕ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯊꯣꯔꯛꯂ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯁꯤꯅ ꯂꯣꯏꯅ ꯐꯪꯉꯅꯤꯗꯣ꯫ ꯑꯁꯤ ꯈꯜꯂꯨꯕꯗꯅꯦ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯤ꯫ ꯀꯂꯛ ꯍꯦꯄꯦꯜꯂꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ꯫ ꯑꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯃꯧ ꯑꯍꯟ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯐꯪꯂꯕꯒꯤ ꯇꯨꯡꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯑꯁ ꯏꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ꯫ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯂꯤ꯫ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕꯁꯦ ꯂꯩꯔꯝꯃꯣꯏꯗꯀꯣ꯫ ꯑꯁꯨꯝꯅ ꯃꯧ ꯑꯅꯤ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯃꯧ ꯑꯍꯟ ꯑꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯔꯤ꯫ ꯊꯣꯏꯕꯤ ꯑꯁꯤ ꯑꯉꯛꯄ ꯁꯛꯇꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯁꯥ ꯉꯥ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯒꯤ ꯃꯔꯣꯜꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯏꯆꯦ, ꯅꯪꯗꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯈꯪꯉꯤ ꯍꯥꯏꯗꯣ ꯑꯥꯗ ꯂꯩꯔꯤꯕ ꯎꯆꯦꯛꯁꯦ ꯑꯃꯨꯛꯇꯪ ꯃꯈꯥꯗ ꯀꯧꯊꯣꯔꯛꯎꯅꯦ, ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯊꯣꯏꯕꯤ ꯑꯗꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯎꯆꯦꯛ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯥꯗ ꯄꯥꯏꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯛꯑꯣ, ꯃꯈꯥꯗ ꯀꯨꯝꯊꯔꯣ ꯂꯥꯛꯑꯣ꯫ ꯑꯩꯈꯣꯏꯒꯤꯅꯦ ꯕꯨꯡꯉꯣꯅ ꯅꯪ ꯌꯦꯡꯒꯦꯌꯦ꯫ ꯀꯨꯝꯊꯔꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒ ꯁꯥꯟꯅꯁꯤ ꯄꯨꯟꯅ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯦꯁꯤꯒ ꯇꯣꯡꯉꯔꯣꯁꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯗꯨꯅ ꯀꯧꯕꯗꯨꯒ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯣ ꯊꯣꯏꯕꯤꯒꯤ ꯃꯔꯣꯜ ꯑꯗꯣ ꯈꯪꯕꯒꯨꯝꯅ ꯄꯥꯏꯊꯔꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯗ ꯇꯣꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯗ ꯉꯥꯏꯍꯥꯛ ꯇꯣꯡꯂꯝꯂꯒ ꯑꯃꯨꯛ ꯌꯨꯝꯊꯛꯇ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪꯕꯨ? ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯏꯃꯨꯡꯗꯒꯤ ꯑꯁꯨꯛ ꯀꯟꯅ ꯀꯧꯔꯤꯕꯁꯤ ꯅꯪ ꯇꯥꯗꯦ? ꯁꯥꯟꯅꯔꯤꯃꯦꯅ ꯃꯤꯅ ꯀꯧꯕꯒ ꯑꯃꯠꯇ ꯇꯥꯗꯦꯅꯦꯍꯦ꯫ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯅꯈꯣꯏ ꯑꯅꯤꯕꯨ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ ꯈꯨꯝꯕꯧ ꯈꯨꯝꯃꯛꯇꯦꯅꯦ, ꯑꯉꯛꯄ ꯑꯉꯥꯡꯅꯤꯅꯦ ꯇꯧꯔꯤꯁꯤꯕꯣ꯫ ꯅꯅꯥꯗꯣ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗꯀꯣ ꯅꯈꯣꯏ ꯑꯅꯤꯁꯦ꯫ ꯃꯥ, ꯆꯦ ꯊꯣꯏꯕꯤꯁꯦ ꯎꯆꯦꯛꯀꯤ ꯃꯔꯣꯟꯒ ꯂꯣꯏꯅ ꯈꯪꯉꯤꯉꯣ꯫ ꯎꯆꯦꯛꯇꯣ ꯃꯥꯅ ꯀꯧꯕꯗꯅꯦ ꯄꯥꯏꯊꯔꯛꯑꯒꯅꯦ ꯆꯦ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ꯫ ꯑꯉꯛꯄꯅꯤ ꯏꯃꯥ, ꯆꯦ ꯊꯣꯏꯕꯤꯁꯦ ꯁꯥ ꯉꯥꯏ ꯈꯣꯟꯖꯦꯜ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥ꯫ ꯑꯦ, ꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤ꯫ ꯅꯆꯦ ꯊꯣꯏꯕꯤꯁꯦ ꯁꯥ ꯉꯥꯒꯤ ꯃꯔꯣꯟ ꯈꯪꯉꯤ ꯀꯥꯏꯅ꯫ ꯐꯔꯦꯁꯦ, ꯅꯣꯏꯒꯅꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅ ꯀꯥꯟꯅꯗꯦ꯫ ꯑꯑꯣꯏꯕ ꯊꯕꯛ ꯇꯧꯁꯤ꯫ ꯎꯃꯪꯗ ꯆꯠꯂꯒꯅꯦ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯈꯨꯜꯂꯨꯁꯤ꯫ ꯊꯣꯏꯕꯤ, ꯅꯃꯥꯗ ꯑꯩꯅ ꯍꯥꯏꯔꯝꯂꯕꯅꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒ ꯊꯣꯏꯕꯤ ꯑꯗꯨꯒ ꯎꯃꯪꯗ ꯁꯤꯡ ꯈꯨꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯁꯤꯡ ꯑꯀꯪꯕꯅꯦ ꯈꯨꯟꯗ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯥꯟꯅꯁꯤꯗꯅ꯫ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯁꯤ꯫ ꯏꯕꯨꯡꯉꯣꯒ ꯑꯩꯒ ꯂꯣꯠꯀꯦ, ꯑꯗꯨꯒꯅꯦ ꯅꯪ ꯊꯤꯌꯨꯋꯣ꯫ ꯌꯥꯔꯦꯅꯀꯣ, ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯁꯤꯡꯗꯣ ꯈꯨꯜꯂꯒ ꯆꯠꯁꯤ ꯀꯣ꯫ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯠꯂꯨꯁꯤ꯫ ꯅꯆꯦ ꯊꯣꯏꯕꯤꯁꯦ ꯊꯤꯍꯟꯁꯤ꯫ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯥ, ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯊꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯧꯄꯥꯅꯤꯄꯥ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯏꯃꯥꯇꯣꯟꯒ ꯕꯨꯡꯉꯣꯒ ꯀꯥꯏ ꯆꯠꯈ꯭ꯔꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯦ, ꯑꯣꯟꯊꯣꯛꯅ ꯆꯦꯠꯅ ꯂꯣꯠꯈ꯭ꯔꯦꯗꯀꯣ꯫ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯧꯄꯥꯅꯤꯄꯥ ꯑꯗꯣ ꯊꯤꯔꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯏꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯥꯎꯔꯕ ꯀꯩ ꯑꯃ ꯊꯣꯔꯛꯇꯨꯅ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯆꯥꯗꯒꯤ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯑꯗꯣ ꯄꯥꯈꯠꯇꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯧꯄꯥꯅꯤꯄꯥ ꯑꯗꯨꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯣ ꯊꯣꯔꯛꯈꯤꯗꯦ꯫ ꯊꯣꯏꯕꯤ ꯑꯁꯦ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯃꯉꯣꯟꯗ ꯑꯉꯛꯄ ꯁꯛꯇꯤ ꯑꯃ ꯂꯩꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯁꯥ ꯉꯥꯁꯤꯡꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯑꯣꯡꯒꯤ ꯄꯣꯛꯄ ꯑꯗꯨꯒꯨꯝꯕ ꯊꯣꯏꯕꯤꯒꯤ ꯒꯨꯟ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯏꯃꯥꯇꯣꯟ ꯑꯃꯗꯤ ꯕꯨꯡꯉꯣꯅ ꯀꯗꯥꯏ ꯇꯥꯅ ꯂꯣꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯁ, ꯀꯩ ꯑꯁꯤꯁꯨꯅꯦ ꯌꯥꯝꯅ ꯃꯕꯨꯛ ꯂꯥꯝꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯀꯤꯕ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯀꯩ ꯑꯁꯤꯒ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯦꯡꯒꯦ꯫ ꯀꯅꯥꯅ ꯈꯪꯉꯤ, ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯇꯥꯔꯒ ꯃꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯇꯨꯅ ꯑꯩꯕꯨ ꯆꯥꯗꯕꯁꯨ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯗꯨꯅ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗꯨꯒ ꯍꯥꯏꯔꯤꯕ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯩ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯊꯣꯏꯕꯤꯅ ꯀꯩ ꯑꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯩ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕ ꯀꯩ ꯑꯗꯨꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯗꯨꯒ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯩ ꯑꯗꯣ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤ ꯁꯛꯇꯝ ꯑꯗꯣ ꯎꯕꯗ ꯊꯣꯏꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯕꯨꯛ ꯂꯥꯝꯂꯕ ꯀꯩ ꯑꯗꯣ ꯊꯦꯝꯂꯕꯒꯤ ꯇꯨꯡꯗ ꯊꯣꯏꯕꯤ ꯑꯗꯣ ꯀꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯧꯄꯥꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯣꯏꯕꯤ ꯑꯗꯨꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯊꯣꯏꯕꯤ ꯑꯗꯣ ꯈꯪꯅ ꯈꯪꯅ ꯀꯩ ꯊꯣꯛꯄ ꯎꯃꯪ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕ ꯑꯣꯏꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯣ ꯉꯛꯂꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ ꯏꯃꯥ ꯌꯦꯡꯉꯣ, ꯆꯦ ꯊꯣꯏꯕꯤꯁꯦ ꯆꯥꯎꯔꯕ ꯀꯩ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯥꯛꯑꯦ꯫ ꯑꯩꯁꯨ ꯇꯣꯡꯅꯤꯡꯉꯤ ꯏꯃꯥ, ꯌꯦꯡꯉꯨꯅꯤ ꯅꯪꯕꯨ ꯆꯦ ꯊꯣꯏꯕꯤꯒꯤ ꯃꯇꯧꯁꯦ꯫ ꯍꯦꯛ ꯇꯨꯃꯤꯟ ꯂꯩꯌꯨ, ꯉꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯅꯤ, ꯀꯩ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯁꯥꯟꯅꯒꯦꯅ ꯍꯥꯏꯔꯤꯅꯤ꯫ ꯉꯥꯎꯕꯁꯤꯗꯤ ꯀꯩ ꯑꯁꯤꯅ ꯆꯥꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯉꯥꯎꯔꯕ꯭ꯔꯣ? ꯀꯩ ꯑꯁꯤ ꯎꯕꯗ ꯀꯤꯕꯅ ꯀꯂꯥꯛꯀꯁꯤ ꯊꯛ ꯊꯛ ꯅꯤꯛꯇꯅ ꯌꯨꯝ ꯐꯥꯎꯖꯠꯇꯣꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯅꯣꯅꯦ ꯊꯣꯏꯕꯤꯁꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯀꯩ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯁꯤꯕꯨ ꯍꯧꯗꯣꯡꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯊꯣꯏꯕꯤ, ꯀꯩ ꯑꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯣꯅꯦ, ꯏꯟꯗꯣꯝꯆꯥ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯊꯣꯏꯕꯤ ꯑꯗꯨꯕꯨ ꯊꯝꯂꯝꯂꯒ ꯀꯩ ꯑꯗꯣ ꯎꯃꯪꯗ ꯑꯃꯨꯛ ꯆꯣꯡꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯊꯣꯏꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯧꯄꯥꯅꯤꯄꯥꯒ ꯄꯨꯟꯅ ꯎꯃꯪꯗ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯀꯩ ꯑꯃ ꯐꯪꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯃꯃꯥ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯣ ꯏꯃꯥ, ꯀꯩ ꯑꯗꯣ ꯎꯕꯗ ꯑꯩꯗꯤ ꯀꯌꯥ ꯅꯨꯡꯁꯥ ꯊꯤꯎꯔꯦ꯫ ꯏꯃꯥꯇꯣꯟꯒꯅꯤ ꯑꯕꯨꯡꯉꯣꯒꯁꯨ ꯊꯣꯛꯂꯛꯇꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯗꯒꯤꯅꯦ ꯑꯩꯅ ꯀꯩ ꯑꯗꯣ ꯊꯦꯝꯗꯨꯅꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯒꯤ ꯀꯩ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯒꯤ ꯋꯥꯅꯤ, ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯨꯅ ꯆꯥꯅ ꯁꯤꯔꯝꯒꯅꯤ ꯏꯃꯥ꯫ ꯀꯩ ꯍꯥꯏꯕ? ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯁꯤꯒꯤ ꯄꯤꯁꯛꯁꯤꯅ ꯏꯆꯥꯅꯨꯄꯤꯗꯣ ꯈꯪꯅ ꯈꯪꯅ ꯀꯩ ꯊꯣꯛꯄ ꯎꯃꯪ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯀꯔꯤ ꯃꯊꯧ ꯇꯥꯗꯅ ꯃꯥꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯣ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯃꯥ꯫ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯃꯥ, ꯂꯩꯔꯝꯃꯣꯕ ꯈꯪꯒꯅꯤ ꯃꯥ꯫ ꯑꯁꯨꯝꯅ ꯃꯧ ꯑꯍꯜ ꯑꯗꯣ ꯁꯥꯎꯔꯗꯨꯅ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯋꯥꯐꯪꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯃꯥꯅ ꯏꯃꯥꯇꯣꯟꯅ ꯉꯥꯡꯕꯤꯈꯤꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯁꯨ ꯀꯗꯥꯏꯗꯒꯤ ꯇꯝꯁꯜꯂꯨꯔꯦ꯫ ꯄꯤꯁꯛ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯤꯛꯂꯕ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨ ꯅꯪꯅ ꯀꯩ ꯊꯣꯛꯄ ꯎꯃꯪ ꯑꯗꯨꯒ ꯄꯨꯔꯒ ꯆꯠꯂꯦ? ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯀꯩ ꯑꯗꯨꯅ ꯆꯥꯔꯝꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯅꯈꯣꯏ ꯑꯅꯤꯅ ꯂꯣꯠꯈ꯭ꯔꯒ ꯏꯆꯥꯅꯨꯄꯤꯗꯨꯅ ꯀꯩꯗꯨꯒꯤ ꯈꯌꯥꯠꯇ ꯊꯝꯕꯤꯔꯝꯂꯒ ꯑꯗꯨꯝꯅꯕꯨ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯅꯪ ꯈꯪꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯐꯝ ꯑꯗꯨꯗ ꯀꯩ ꯊꯣꯛꯏ ꯍꯥꯏꯕꯁꯦ? ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯃꯤ ꯑꯃ ꯆꯥꯈꯤꯕꯒꯤ ꯀꯨꯏꯗ꯭ꯔꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ? ꯑꯩ ꯈꯪꯗꯦꯀꯣ ꯄꯤꯁꯛ, ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯣ꯫ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯀꯩꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯃꯝꯃꯒ ꯅꯈꯣꯏ ꯑꯅꯤꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯗꯨꯅ ꯆꯥꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯗꯤ ꯃꯥꯡꯖꯔꯣꯏꯗ꯭ꯔꯥꯕ? ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣ ꯏꯆꯦꯒꯤ ꯋꯥꯔꯤꯁꯤꯕꯣ? ꯑꯩꯅ ꯈꯪꯅ ꯈꯪꯅ ꯊꯣꯏꯕꯤꯗꯣ ꯀꯩꯒꯤ ꯃꯩꯈꯥꯠꯇ ꯊꯥꯖꯟꯕꯒꯤ ꯇꯥꯏꯞꯇꯒ ꯑꯩꯗꯤ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯈꯨꯜꯂꯨꯁꯤ ꯀꯣꯏꯔꯨꯁꯤꯅ ꯄꯨꯔꯛꯄꯅꯤ, ꯃꯣꯏꯅ ꯀꯦꯀꯨ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯗꯤ ꯑꯗꯨꯝꯅ ꯀꯩ ꯊꯣꯔꯛꯀꯅꯤꯗꯤ ꯀꯅꯥꯅ ꯈꯪꯅꯤꯡꯉꯒꯦ? ꯀꯌꯥꯇ ꯃꯕꯨꯛꯁꯦ ꯐꯠꯇ꯭ꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯊꯣꯏꯕꯤꯕꯨ ꯀꯩ ꯑꯗꯨꯒꯤ ꯃꯈꯥꯠꯇ ꯑꯩꯅ ꯇꯥꯍꯟꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯉꯥꯡꯒꯅꯨꯋꯣ꯫ ꯏꯆꯦꯒꯤꯁꯦ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯅ ꯈꯟꯅꯕ ꯊꯤꯕ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯀꯩ ꯊꯣꯛꯏ ꯍꯥꯏꯕ ꯈꯪꯗꯦ, ꯏꯆꯦꯅ ꯍꯥꯏꯔ ꯈꯪꯉꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯌꯥꯇ ꯃꯆꯤꯟ ꯊꯤꯅꯣ ꯌꯦꯡꯉꯨ꯫ ꯑꯩꯅ ꯆꯪꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯆꯪꯈꯤꯅꯣ, ꯃꯅꯨꯡ ꯆꯪꯈꯤꯅꯣ, ꯀꯩ ꯊꯣꯛꯄ ꯎꯃꯪꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯀꯩ ꯂꯩ ꯍꯥꯏꯕ ꯈꯪꯗꯦ ꯀꯥꯏꯅ ꯏꯃꯥ ꯑꯍꯟꯗ ꯃꯆꯤꯟ ꯊꯤꯕꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯅꯦ ꯏꯆꯦꯁꯤ ꯃꯃꯥꯡꯗ ꯁꯤꯕ ꯇꯥꯔꯦꯅꯦ꯫ ꯑꯣꯟꯊꯣꯛꯅ ꯐꯨꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥꯁꯦ꯫ ꯀꯌꯥꯇꯅꯣ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯆꯦꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯔꯛꯂꯤꯁꯤ ꯎꯔꯕ꯭ꯔꯥ? ꯍꯦ, ꯅꯪꯅ ꯀꯔꯤ ꯈꯪꯅ ꯉꯥꯡꯉꯤꯅꯣ? ꯀꯗꯥꯏꯗ ꯑꯩꯅ ꯍꯥꯏꯈꯤ ꯅꯪꯉꯣꯟꯗ ꯀꯩ ꯂꯩ ꯍꯥꯏꯗꯅ? ꯌꯥꯝꯅꯅꯤ ꯍꯩꯄꯥ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯆꯤꯟꯗꯣ ꯀꯥꯏꯅꯕꯒꯤ ꯁꯨꯗꯠꯀꯅꯤ, ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ? ꯑꯉꯥꯡ ꯃꯋꯥꯅꯤ ꯑꯍꯟ ꯃꯋꯥꯅꯤꯁꯨ ꯈꯪꯗꯅ ꯀꯣꯏꯌꯥꯎ ꯍꯦꯛ ꯌꯥꯎꯔꯗꯅ ꯆꯩ ꯆꯥꯅꯤ ꯈꯪꯉꯨ꯫ ꯏꯆꯦ, ꯏꯕꯨꯡꯉꯣꯒꯤ ꯋꯥꯔꯤꯁꯦ ꯋꯥ ꯑꯣꯏꯅ ꯂꯧꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅꯅꯦ ꯀꯩ ꯂꯩ ꯀꯥꯏꯅ ꯍꯥꯏꯗꯦ, ꯑꯉꯥꯡ ꯃꯋꯥꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯐꯔꯦ, ꯃꯇꯨꯡꯗ ꯑꯗꯨꯝꯅꯅꯦ ꯏꯆꯥꯅꯨꯄꯤꯒꯤꯅꯦ ꯑꯋꯥꯕ ꯇꯥꯒꯗꯕ ꯊꯕꯛ ꯇꯧꯔꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ꯫ ꯉꯁꯤꯗꯤ ꯊꯥꯗꯣꯛꯄꯤꯔꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯨꯄꯤꯗꯣ ꯁꯣꯛꯂꯝꯂꯕꯗꯤ ꯅꯪ ꯈꯪꯒꯗꯕꯅꯤ꯫ ꯀꯔꯤ ꯊꯣꯛꯑꯦꯅ ꯇꯧꯖ ꯁꯥꯏꯅꯣ, ꯃꯀꯣꯛ ꯌꯥꯎꯗꯗꯧꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯑꯍꯟ ꯑꯗꯣ ꯁꯥꯎꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯀꯤꯟꯅ ꯍꯥꯟꯅ ꯋꯥꯏꯒꯤꯒꯦ ꯃꯀꯣꯛꯁꯦ ꯃꯁꯤ꯫ ꯍꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥ ꯑꯍꯟꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯩ ꯂꯩ ꯈꯪꯉꯤ ꯀꯥꯏꯅ ꯍꯥꯏꯗꯣꯔꯛꯂꯤꯕꯗꯣ? ꯑꯉꯥꯎꯕꯁꯤꯗꯤ ꯅꯪ, ꯏꯃꯥ ꯅꯥꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯝꯅꯅꯦ ꯋꯥ ꯈꯪꯗꯅ ꯋꯥ ꯉꯥꯡꯉꯕꯅꯦ ꯅꯈꯖꯥꯏꯗꯣ ꯇꯠꯅꯕ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯑꯍꯟ ꯃꯋꯥꯅꯤ ꯑꯉꯥꯡ ꯃꯋꯥꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯝꯅꯅꯦ ꯍꯩꯄꯥ ꯁꯥꯅ ꯈꯨꯝꯃꯕꯅꯦ ꯅꯈꯖꯥꯏꯗꯣ ꯇꯠꯅꯕ ꯊꯥꯒꯗꯧꯔꯤꯕꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯑꯁꯨꯝꯅ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯧ ꯑꯍꯟ ꯑꯗꯨꯒꯤ ꯔꯨꯝꯗ ꯂꯥꯛꯂꯒ ꯀꯅꯥ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯣꯏꯕꯤ ꯑꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯠꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤꯕ ꯊꯣꯏꯕꯤ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯀꯥꯡꯈ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤꯕ ꯊꯣꯏꯕꯤ ꯑꯗꯨꯅ ꯇꯨꯝꯂꯤꯕ ꯀꯥꯡꯈ ꯑꯗꯨꯗ ꯂꯤꯟ ꯑꯗꯣ ꯊꯣꯏꯕꯤ ꯑꯗꯨꯗ ꯆꯤꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯅꯪ ꯀꯅꯥꯅ ꯀꯟꯕ ꯉꯝꯃꯤ ꯌꯦꯡꯒꯦ ꯂꯤꯟ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤꯄꯥ ꯏꯕꯨꯡꯉꯣ ꯑꯗꯣ ꯆꯪꯂꯛꯂꯝꯃꯤ꯫
Ibungo adudi linna do lay haiba khangdaba thoibi gi rum aduda prap prap sanglami haiba bungo do lin aduna sikpadagi wanthaduna takirami ngaihak leirabagi tungda thoibi ado imung aduda sanglami thoibi aduna urami madudi ibungo ado makhada taduna leiba aduga maonda laknaribra haiduna kauduna hodoklami hogolak mantaduga thoibi ado nuksa thiraduna mopani pa adubu kanna kanna kauduna hodoklami ngaihak leirabagi tungda thoibi aduna pakhatuna mama amadi mama atombi ado kanna kanna kauraklami mama adu thoibi gi khonjel tabada prap prap senjalaklami kari tawrabagi ibungo kainu masna lamjais gi pinga lesibo ima bungo se kaubuga mata tadri kari tawrabnu khangdi amtang yengu haibani mau ahan aduna bungo ado kauba tadabaduga mama atombi pisak ado amutang lao haiduna kanna kanna kauraklami mau han adugi khonjel ado tabaduga hairiba mau atombi adusu pakhaladuna kari tawrabanu haiduna prap prap senjalak haima kaidawragini ibungo num kaidawragini hagulo haibani haima ibungo se linsna si amane ni tawrese karino ne tawgadori upai sibo ibungo hagulo haibani karino ne linna sikli haibabo bisa karino sengna khumo ichi aina ne thoibi do chikna bani haiduna noigi rumda aina tumina sangduna linna do thamkibani adubu ngasti lin aduna aigi sani pasa ina sikleri aigi sani pasa mutang kan biu ichi aibu mutang nusibiu karino ne tawgadori upai sibo asumna haiba mama atombi aduna thoibi ado siknenaba thajin kibalin aduna thoibi aduda siktaduna magi masani pa aduda siklabagi tungda ibungo ado wanthaduna takrami asumna hairiba mama atombi aduna mau ahna aduda warising ado liduna tahanki kari haiba nangna aigi isanupi hana nabigi honaba nangna tawba thabakna nasa nang si soklibani Micha Sisanu Khallaga isa si haibado nang khangra mali karigino nangna aigi isanupi asuk satna tathiribasibo aigi sana nangi nafamda kari lankrage karino nang khalibase ayamna lankhre ise aibu mutang akpiu aigi sani pabu mutang kan biyo thoibiya imadi nangse asamba isani ana khande sat isada angakpa istorna piba sakti ma yauribani nangna khanglabadine linna sikpagi dakase amtang puduna lao adugane nopani paste kandaba yadabani satlo hosima satuna linna sikpagi hidak ado puduna lao asna thoibi ado prap prap satuna haiba mana ado puduna laglaga sursu leiduna ibungogi masna aduda thaklami ngaihak leirabagi tungda haiba ibungo ado linna siklubadagi hingduna hogalaklami asumna mama atombi aduna mana tawkiba maral sing ado lale haiduna thoibi aduda khuramduna haizakirami matang asda cartoon wari ase loshinjare